नुपा अदुगी वाहिदुदा इरिक सोर चनिंग तान होंदोय अदुगा मु लेरिबसिंग अदुदा मुन्ने येंगले वाखंदा कई थोकलगदबा हाइना खल्ले अदुगा सोमदा कइना ओइरबा सिल्वियासु केबा हौख्रे माना दुमना केबा हौरकपदुदा हक्सांग अदु करिगुंबा मा तौरे लिंजेलगी हक्सांगदा सिल्वियागी थवाय संगदुना लेरिबने लिंजेलसु असिबा थवाय याउद्रबा हक्सांग अमा नत्तबने मसादो लेंगे अदुबु सिल्विया खंगे कीरिबा नुपीदुना नंगबु कैदौरगे अम्ता लेंगदुने कैदौगे कीरिसि याद्रेने तुमिन यारोइदौरि मसिदि हा कैदौरेबा कैसु नते ngahakta ngayu ko ai asidamta hoi hoi kuirakanu ko hoi mai hairam dabi magi ka da changlai aduga haksang adu dagi thole silvia do man hek tholakpaga lingjel do ling ei khajik khajik tapna makhutuna makokta pairaga uirum tapna yengle ima ima asiaraga akoi bdu dingle aduga mangonda thokiba singado tapna ningsingle adu ningsinglakpada phuk hogalaga akoi bdu de yenge Silvia do lingjena tawribado munne yenglibani lingjelgi mamangda tholaktabana lingjena udabani kaino aibu sikrabo aise sirabo seli saribasina kamdauna aibu asi setkibane hawjik waita ukibaduna kamdauna lingjeldi khangbanate numit ni humni hokre magi longbo numini ngasi haibase khangbanate mapanda langiba isai sakliba du tabana thongnaw di yengle aduga o ai longba ngasi se aibu lingjelsu araiba minate adum khangba ngamde aduga somda thongado thillaklaga hai poloi sena ba tawrasini bema silvia tholo ne nangbo lingjeldu kaisu tawdaba magumda ima hoi thoglage माना सी हायगा हेक थोके तौबगा सिल्विया दो लिंजेलगी ममांगदा थोगले कदाइदा चटकदोरिबा हे नंगी ओइखिबा यारो पोइरे आई खक्किने नंगबु कैदौनुंदा पोइरेगी ngaksamda कुंदो परे हुअनगदबा नते इखुत मक्तना लेंखिबा कुंदोने करी असिबा नंगना अदुमना हेक्ता तौबा याब्रा पोइरे आइगिने अगी हक्सांग नंग चंगलगा कुसी तब यार खंगलबरा लिंजेलसु सिल्वियाबु अकीब फाउद्रे ngasiगी नुमित असे सिल्वियासु कुइन पंथदे लिंजेल ngangbगी मतम फाउ पीदे असोमदा मीना कौनराबनिना लिंजेलगी हक्सांगदा चंग्रे थोंगदो हांदोक्लगा कैदौरिबनो नंगबो लाओने बोर लाख्रेने ngसाइना नंगबो सिल्विया नोफे तौरगा थोगले पोलोई सेटपुसु लोइख्रे बोरसु मांतोक मेयाइदा निंथीना फमदुना लेख्रे कइना ओइरिबा मार्क्सु थोगले सुमांगदुदा पुलप फम्मे अदुगा सोमदा पारीगा पुलिस सिंगदुना इरिके लेफम खंगलदुना मफम अदु तमना लागले यौरकले नुपा सिंगदु चेंदे इरिकना फजना हाइबदगी पुलिस सिंगदुना खुलैथुना मखोइना लेरिबदुदा चंगसिलक्तुना लेरिबा नुपा सिंगदुसु लोइना फारे इरिक्सु फंगले सनारे मचा उबदा कपले मखोई पुन हलकले इरिकी मसा सोंथरिबा फिबम मदुदा हॉस्पिटल द पुखलक्तुना इरिक पुनिंथिन लेहलमे पारीना सलमदाइदुदा इरिक्ता वांग अमनि हंगलमे अदुगा पुलिस दुगा चतनबा थोगले पारीगी ममा राधा थोइबदी इरिक पु संगबिरगले सनारेदी मसाबु फालेबदो
ꯃꯤꯁꯛ ꯈꯪꯂꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯑꯦ꯫ ꯁꯣꯝꯗ ꯂꯩ ꯀꯣꯏꯕ ꯂꯣꯏꯈ꯭ꯔꯦ꯫ ꯀꯨꯟꯗꯣ ꯍꯨꯛꯀꯦ ꯍꯦꯛ ꯇꯧꯕꯒꯅꯤ ꯀꯔꯣꯝꯗꯩꯅꯣ ꯈꯪꯗꯅ ꯅꯣꯡꯃꯩ ꯑꯃ ꯀꯥꯞꯄꯛꯑꯦ ꯃꯊꯛꯂꯣꯝꯗ ꯄꯥꯔꯤꯅ꯫ ꯁꯤꯜꯚꯤꯌꯥ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯒ ꯄꯣꯏꯔꯩꯗ ꯐꯠ ꯀꯨꯟꯗꯣꯗꯨ ꯍꯨꯛꯆꯤꯜꯂꯤ꯫ ꯃꯥꯅ ꯅꯝꯗꯅ ꯄꯣꯏꯔꯩꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯍꯨꯛꯍꯜꯂꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡꯗꯨꯁꯨ ꯉꯛꯂꯦ꯫ ꯄꯣꯏꯔꯩꯁꯨꯅꯤ꯫ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯄꯨꯂꯤꯁꯁꯤꯡ ꯃꯔꯤ ꯆꯪꯂꯛꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯒ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥ? ꯄꯨꯂꯤꯁꯅ ꯅꯆꯥꯅꯨꯄꯤꯁꯦ ꯐꯥꯖꯕ ꯂꯥꯛꯄꯅꯦ꯫ ꯀꯔꯤ ꯃꯔꯝꯒꯤ? ꯁꯛꯂꯣꯟ ꯄꯨꯕꯤ ꯅꯆꯥꯅꯨꯄꯤꯅꯤ꯫ ꯃꯇꯝ ꯂꯩꯇꯦ꯫ ꯈꯪꯅꯤꯡꯕ ꯂꯩꯔꯕꯗꯤ ꯑꯥꯗ ꯂꯥꯛꯄꯤꯔꯣ꯫ ꯄꯨꯂꯤꯁ ꯅꯨꯄꯤ ꯈꯔꯅ ꯁꯤꯜꯚꯤꯌꯥꯕꯨ ꯂꯧꯈꯠꯈ꯭ꯔꯦ꯫ ꯏꯄꯥꯒꯤ ꯕꯦꯝꯃ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ? ꯃꯌꯥꯝꯗꯨ ꯃꯆꯤ ꯆꯤꯕꯣꯟ ꯉꯥꯡꯅꯩ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯟꯅꯈ꯭ꯔꯦ꯫ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯁꯨ ꯂꯥꯛꯂꯦ ꯑꯗꯨꯒ ꯍꯌꯦꯡ ꯂꯥꯛꯄꯤꯔꯣ꯫ ꯍꯜꯂꯣ ꯃꯌꯥꯝ꯫ ꯅꯠꯇꯦ ꯉꯁꯤ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤꯗ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯅꯆꯥꯅꯨꯄꯤꯁꯤꯅ ꯏꯔꯤꯛ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯐꯥꯍꯜꯂꯒ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯐꯥꯎꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯐꯥꯖꯕꯅꯤ, ꯋꯥꯔꯧꯕꯤꯅꯨ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩꯁꯨ ꯉꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯇꯨꯃꯤꯟ ꯍꯟꯅꯔꯛꯂꯦ꯫ ꯃꯤꯌꯥꯝ ꯃꯥꯡꯗ ꯆꯣꯞꯄ, ꯏꯀꯥꯏꯕ ꯅꯪꯕꯒꯤ, ꯃꯆꯥ ꯐꯥꯈꯤꯕꯒꯤ, ꯂꯨꯍꯣꯡꯕ ꯀꯥꯏꯕꯒꯤ ꯏꯃꯨꯡ ꯑꯅꯤꯗꯣ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯇꯨꯝꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕ ꯋꯥꯅ ꯉꯥꯏꯖꯔꯤ꯫ ꯁꯣꯝꯗ ꯏꯔꯤꯛꯁꯨ ꯃꯁꯥ ꯈꯔ ꯀꯜꯂꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯄꯥꯈꯠꯇ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯒ ꯏꯃꯨꯡ ꯄꯨꯝꯕ ꯂꯥꯛꯂꯒ ꯍꯪꯉꯤ꯫ ꯁꯤꯜꯚꯤꯌꯥꯁꯨ ꯀꯞꯂꯒ ꯅꯈꯣꯏ ꯃꯌꯥꯝꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯂꯤꯡꯖꯦꯜ ꯑꯗꯣ, ꯅꯈꯣꯏ ꯃꯌꯥꯝꯅ ꯁꯤꯜꯚꯤꯌꯥꯅ ꯈꯜꯂꯤꯕ ꯃꯍꯥꯛ ꯑꯁꯤꯅꯤ꯫ ꯑꯩꯅꯦ ꯁꯤꯜꯚꯤꯌꯥ꯫ ꯑꯩꯕꯨꯁꯨ ꯃꯍꯥꯛꯅ ꯍꯥꯠꯄꯅꯦ꯫ ꯍꯦ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯍꯥ? ꯄꯨꯂꯤꯁ ꯅꯨꯄꯤꯅ ꯉꯥꯡꯂꯛꯄꯅꯤ꯫ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯁꯤꯜꯚꯤꯌꯥ ꯂꯤꯡꯖꯦꯜꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯗ ꯎꯍꯜꯂꯦ꯫ ꯃꯌꯥꯝꯗꯣ ꯉꯛꯄꯒ, ꯄꯥꯈꯠꯄꯒ, ꯀꯤꯕꯒ꯫ ꯀꯔꯤꯅꯣ? ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ ꯁꯤꯕꯣ? ꯂꯤꯡꯖꯦꯜꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯃꯥꯅ ꯁꯨꯝꯅ ꯂꯩꯔꯝꯕꯁꯤꯗ ꯉꯛꯅ ꯀꯩꯅꯣ? ꯑꯩꯕꯨ ꯀꯩꯗꯧꯈ꯭ꯔꯒꯦ? ꯁꯤꯜꯚꯤꯌꯥꯅ ꯍꯦ, ꯅꯪꯒꯤ ꯂꯤꯂꯥ ꯂꯣꯏꯔꯦ ꯉꯁꯤꯗꯤ꯫ ꯏꯃꯥ, ꯌꯦꯡꯉꯨ, ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥ ꯁꯤꯜꯚꯤꯌꯥꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤꯅ ꯂꯤꯡꯖꯦꯜꯅꯤ꯫ ꯃꯥꯅ ꯑꯩꯕꯨ ꯍꯥꯠꯄꯅꯤ꯫ ꯂꯤꯡꯖꯦꯜ ꯁꯤꯟꯐꯝ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯁꯤꯜꯚꯤꯌꯥꯅ ꯄꯨꯝꯅꯃꯛ ꯍꯥꯏꯗꯣꯛꯂꯕꯗ ꯏꯃꯥꯒꯤ ꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯃꯤꯕ ꯑꯁꯤꯕꯣ? ꯄꯣꯏꯔꯩꯁꯨ ꯀꯞꯂꯦ꯫ ꯍꯦ, ꯅꯪ ꯑꯁꯨꯝꯅ ꯇꯧꯈꯤꯕ ꯌꯥꯔꯣꯏ ꯁꯤꯜꯚꯤꯌꯥ꯫ ꯕꯦꯝ, ꯑꯩ ꯀꯃꯥꯏꯅ ꯂꯩꯍꯧ ꯍꯥꯏꯕꯅꯣ? ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯂꯩꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯅꯈꯣꯏꯒ ꯃꯇꯝ ꯁꯥꯡꯅ ꯂꯩꯃꯤꯟꯅꯧ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯕꯨ ꯈꯥꯝꯂꯅꯨ ꯄꯣꯏꯔꯩ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯂꯤꯡꯖꯦꯜꯁꯨ ꯀꯞꯂꯒ ꯍꯧꯖꯤꯛꯇꯗ ꯍꯥꯏꯖꯔꯛꯏ꯫ ꯁꯤꯜꯚꯤꯌꯥ, ꯑꯩ ꯅꯉꯣꯟꯗ ꯂꯥꯟꯈ꯭ꯔꯦ꯫ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯔꯝꯃꯨ ꯁꯤꯜꯚꯤꯌꯥ꯫ ꯄꯣꯏꯔꯩ ꯆꯪꯁꯤꯜꯂꯒ ꯃꯃꯥꯏ ꯃꯤꯠ ꯈꯪꯗꯅ ꯊꯥꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯄꯦꯟꯗꯅ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯨꯟꯕ, ꯅꯪꯁꯨ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯨꯡꯁꯤꯕ ꯐꯪꯗꯕ ꯑꯣꯏꯌꯨ꯫ ꯃꯌꯥꯝꯗꯨ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯈꯪꯂꯕꯗ ꯍꯧꯖꯤꯛꯇꯤ ꯁꯤꯜꯚꯤꯌꯥꯒꯤ ꯈꯜꯂꯨꯕꯗ ꯀꯞꯂꯦ꯫ ꯄꯣꯏꯔꯩ ꯊꯋꯥꯏ ꯆꯥꯛꯅ ꯑꯃꯨꯛ ꯁꯤꯜꯚꯤꯌꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯊꯦꯡꯒꯦ ꯍꯦꯛ ꯇꯧꯕꯒ ꯐꯪꯗ꯭ꯔꯦ꯫ ꯁꯣꯛꯄ ꯊꯦꯡꯕ ꯄꯣꯏꯔꯩ ꯀꯞꯂꯒ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯈ꯭ꯔꯕꯗꯤ ꯑꯩꯁꯨ ꯁꯤꯅꯤꯌꯦ꯫ ꯑꯩꯁꯨ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤꯌꯦ꯫ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯁꯤꯜꯚꯤꯌꯥ꯫ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯀꯩꯒꯤꯅꯣ ꯑꯗꯨꯝꯅ ꯇꯧꯔꯤꯕꯁꯦ? ꯑꯩꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯂꯣ꯫ ꯑꯩꯕꯨꯁꯨ ꯅꯪꯅ ꯆꯠꯂꯤꯕ ꯃꯐꯝꯗꯨꯗ ꯄꯨꯗꯨꯅ ꯆꯠꯂꯣ꯫ ꯄꯣꯏꯔꯩ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯅꯪ ꯑꯩꯗꯤ ꯑꯃꯠꯇꯅꯤ꯫
ꯍꯨꯛꯈꯤꯕ ꯀꯨꯟꯗꯣ ꯄꯔꯦꯡꯗꯨꯅ ꯁꯀꯤꯅ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯕꯅꯤ ꯇꯥꯏꯕꯪ ꯂꯤꯂꯥꯅꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕꯁꯦ ꯉꯁꯤ ꯑꯩꯅ ꯅꯈꯣꯏ ꯃꯌꯥꯝꯗꯒꯤ ꯂꯥꯞꯅ ꯂꯩꯔꯤꯕꯁꯦ ꯑꯩꯒꯤ ꯃꯊꯪ ꯃꯄꯣꯛ ꯑꯃꯒꯤꯗꯃꯛꯅꯤ ꯏꯔꯤ ꯅꯪ ꯄꯥꯔꯤꯕꯨꯁꯨ ꯅꯨꯡꯁꯤꯌꯨꯀꯣ ꯄꯥꯔꯤꯁꯦ ꯅꯪꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯄꯥꯔꯤ ꯏꯔꯤꯛꯄꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯅꯤ ꯅꯪꯁꯦ ꯏꯔꯤꯛꯀꯤꯗꯤ ꯄꯣꯏꯔꯦ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯁꯦ ꯅꯈꯣꯏꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ ꯃꯆꯥ ꯑꯃ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯃꯤꯠꯇꯒꯤ ꯄꯤ ꯃꯔꯤꯛ ꯑꯝꯇ ꯆꯤꯟꯊꯍꯟꯕꯤꯔꯛꯀꯅꯨꯀꯣ ꯄꯣꯏꯔꯦ ꯂꯤꯡꯖꯦꯜꯗ ꯌꯦꯡꯂꯦ ꯀꯩꯁꯨ ꯍꯥꯏꯗꯕꯤ ꯃꯃꯥ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥ ꯕꯕꯥ ꯅꯆꯥꯒꯤ ꯍꯟꯇꯛ ꯃꯄꯣꯛ ꯑꯁꯤꯗ ꯏꯃꯥ ꯕꯕꯥꯒꯤ ꯁꯦꯕꯥ ꯃꯇꯤꯛ ꯆꯥꯅ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦꯅ ꯅꯆꯥꯕꯨ ꯋꯥꯔꯧꯅꯨꯀꯣ ꯅꯆꯥ ꯑꯩꯒꯤ ꯃꯤꯡꯗ ꯂꯩ ꯃꯅꯥ ꯑꯃꯇ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯄꯤꯔꯛꯎꯀꯣ ꯃꯗꯨꯅ ꯂꯥꯏꯔꯦꯝꯂꯦꯟꯗ ꯇꯤꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯈꯤ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯤꯜꯚꯤꯌꯥꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯨꯝꯅꯃꯛꯇ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ ꯃꯤꯠꯃꯥꯡꯗ ꯎꯅ ꯎꯅ ꯑꯗꯨꯃꯛ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ ꯇꯥꯏꯕꯪ ꯂꯤꯂꯥ ꯂꯣꯏꯔꯕ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯁꯤꯗ ꯅꯪꯒ ꯊꯦꯡꯅꯔꯨꯕꯅ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯃꯃꯤ ꯑꯃꯗꯤ ꯊꯃꯣꯏꯁꯤꯗ ꯇꯥꯍꯧꯔꯤ ꯊꯃꯣꯏ ꯁꯣꯛꯅ ꯄꯣꯏꯔꯤ ꯀꯞꯅ ꯀꯞꯅ ꯁꯤꯜꯚꯤꯌꯥꯕꯨ ꯀꯧꯖꯔꯤ ꯆꯠꯈꯤꯅꯨ ꯅꯪ ꯑꯗꯨꯝꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯆꯠꯈꯤꯅꯨ ꯁꯤꯜꯚꯤꯌꯥ ꯁꯦ ꯑꯃꯨꯛꯇꯪꯗꯤ ꯅꯨꯡꯁꯤꯅ ꯅꯪꯒꯤ ꯗꯥꯝꯆꯥꯕꯨ ꯀꯧꯔꯝꯈꯣ ꯑꯩ ꯑꯁꯨꯝꯅ ꯂꯩꯍꯧꯕ ꯉꯝꯂꯣꯏꯌꯦ ꯂꯩꯃꯁꯨ ꯁꯥꯎꯅ ꯂꯤꯡꯖꯦꯜꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯒ ꯈꯨꯄꯥꯛꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯥꯖꯤꯜꯂꯤ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯆꯥꯛꯄꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯁꯥꯗꯣ ꯆꯨꯝꯅ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯕꯅꯤ ꯁꯥ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯄꯣꯛꯂꯨꯕꯒꯤ ꯉꯁꯤ ꯑꯩꯅ ꯃꯤꯠꯃꯥꯡꯗ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯂꯤꯕ ꯅꯪꯕꯛꯀ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯆꯦꯕꯨ ꯍꯥꯠꯄ ꯉꯝꯕ ꯅꯪꯕꯨ ꯃꯤꯔꯣ ꯍꯥ ꯅꯪꯕꯨ ꯃꯤꯔꯣ ꯅꯪꯒꯤ ꯊꯃꯣꯏꯗꯨꯕꯨ ꯀꯔꯤꯅ ꯁꯥꯔꯛꯄꯅꯣ ꯅꯪꯒꯤ ꯅꯆꯦꯅ ꯅꯪꯒꯤ ꯀꯔꯤ ꯐꯠꯇꯕ ꯇꯧꯔꯝꯃꯒꯦ ꯃꯌꯥꯗ ꯍꯨꯛꯀꯗꯕ ꯆꯥꯛ ꯐꯥꯎꯕ ꯅꯪꯉꯣꯟꯗ ꯏꯟꯕꯤꯕ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯖꯕ ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯒꯤ ꯃꯍꯩꯔꯣ ꯅꯪꯅ ꯃꯥꯕꯨ ꯍꯥꯠꯂꯤꯕꯁꯦ ꯍꯥ ꯅꯪꯁꯨ ꯁꯤꯒꯗꯕꯅꯦ ꯏꯃꯥ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯀꯧꯔꯛꯀꯅꯨ ꯀꯅꯥꯒꯤ ꯏꯃꯥꯅꯣ ꯑꯩꯒꯤ ꯏꯆꯥ ꯂꯩꯔꯝꯃꯤ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯏꯆꯥ ꯁꯤꯜꯚꯤꯌꯥ ꯈꯛꯇꯅꯤ ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯏꯆꯥ ꯂꯩꯇꯦ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯃꯆꯥꯁꯦ ꯅꯈꯣꯏꯅ ꯍꯥꯠꯀꯦꯁꯨ ꯍꯥꯠꯈ꯭ꯔꯣ ꯑꯩ ꯃꯥ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯦ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯣ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗꯅꯤ ꯈꯪꯍꯧꯗꯦ ꯀꯥꯗꯨꯗ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯦ ꯃꯌꯥꯝꯗꯣ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯔꯒ ꯂꯩ ꯏꯔꯤꯛꯁꯨ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯂꯥꯎꯔꯛꯑꯦ ꯄꯣꯏꯔꯦ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯔꯛꯑꯦ ꯑꯗꯨ ꯎꯕꯗ ꯃꯃꯥ ꯑꯣꯏꯔꯤꯕ ꯕꯤꯇꯥꯗꯣ ꯄꯥꯈꯠꯅ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯅ ꯕꯤꯇꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯨꯠꯇ ꯇꯩꯔꯛꯏꯕ ꯏꯁꯤꯡ ꯑꯗꯣ ꯌꯦꯡꯂꯒ ꯀꯞꯄꯒ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦ ꯏꯃꯥꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯃꯈꯣꯏ ꯕꯕꯥ ꯏꯆꯥꯁꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯃꯌꯥꯝꯗꯣ ꯉꯥꯌꯥꯛꯇꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯂꯩꯃꯁꯨ ꯊꯔꯣ ꯑꯣꯜꯂꯒ ꯀꯞꯇꯦꯗ ꯉꯥꯏꯔꯦ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯀꯞꯄꯦ ꯄꯨꯂꯤꯁꯁꯤꯡꯅ ꯄꯣꯏꯔꯩꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯕꯤꯇꯥ ꯍꯣꯏꯁꯨ ꯏꯟꯅꯈ꯭ꯔꯦ ꯄꯥꯔꯤ ꯏꯔꯤꯛ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯍꯟꯅꯈ꯭ꯔꯦ ꯍꯟꯅ ꯌꯦꯡꯂꯝꯗꯕꯤ ꯆꯠꯈꯤ ꯏꯃꯨꯡ ꯄꯨꯝꯕ ꯆꯠꯈ꯭ꯔꯦ ꯏꯃꯥ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯁꯤꯜꯚꯤꯌꯥ ꯑꯩ ꯂꯥꯜꯂꯦ ꯄꯣꯏꯔꯩ ꯅꯪꯁꯨ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯄꯦ ꯇꯧꯖꯔꯨꯕ ꯀꯔꯃꯒꯤ ꯐꯣꯟꯅ ꯂꯤꯡꯖꯦꯜ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯕ ꯇꯥꯔꯦ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯌꯥꯎꯅ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯃꯒ ꯀꯨꯟꯖꯣꯒꯅ ꯃꯆꯥꯒꯤ ꯀꯨꯝꯑꯣꯟꯅ ꯂꯥꯛꯄꯗ ꯊꯃꯣꯏ ꯁꯦꯡꯅ ꯁꯤꯜꯚꯤꯌꯥꯒꯤ ꯃꯤꯡꯗ ꯃꯈꯣꯏꯅ ꯉꯝꯖꯕ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ
ꯃꯆꯥꯒꯤ ꯀꯨꯝꯑꯣꯟꯅ ꯂꯥꯛꯄ ꯈꯨꯗꯤꯡ ꯉꯝꯖꯕ ꯈꯔꯇꯪ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯀꯠꯂꯤ꯫ ꯃꯆꯥꯒꯤ ꯃꯣꯡꯐꯝꯗ ꯂꯥꯛꯇꯨꯅ ꯀꯞꯄ ꯅꯠꯇꯅ ꯂꯩꯃ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯔꯤꯛ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯆꯍꯤ ꯑꯃꯔꯣꯝ ꯂꯩꯔꯒ ꯏꯔꯤꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯩ꯫ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯄꯥꯔꯤꯒ ꯏꯔꯤꯛꯀꯅ ꯅꯨꯡꯁꯤꯅ ꯄꯣꯏꯔꯩ ꯍꯥꯏꯅ ꯀꯧꯕꯤ꯫ ꯗꯥ ꯄꯥꯔꯤ, ꯃꯇꯝꯁꯦ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦꯀꯣ꯫ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯉꯁꯤꯗꯤ ꯌꯥꯔꯣꯏꯗ꯭ꯔꯥ? ꯀꯩꯅꯣ ꯍꯪꯉꯨꯅꯦ ꯍꯦꯛꯇ꯫ ꯑꯗꯨꯛ ꯌꯥꯝꯅ ꯀꯣꯏꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯄꯣ? ꯀꯣꯏꯕꯩ ꯅꯠꯇꯦꯗ, ꯍꯥꯏꯕ ꯇꯟꯕꯩꯅꯤ꯫ ꯍꯥꯏꯕ ꯇꯟꯕ ꯋꯥꯗꯨꯗꯤ ꯀꯔꯤꯒꯤ ꯍꯥꯏꯒꯦ ꯍꯥꯏꯅꯣ? ꯌꯥꯔꯦꯁꯦ, ꯍꯥꯏꯔꯒꯦ꯫ ꯑꯇꯩ ꯀꯩꯁꯨꯕꯨꯗꯤ ꯅꯠꯇꯦꯗ꯫ ꯑꯗꯨꯕꯨꯔꯣ, ꯂꯤꯡꯖꯦꯜꯗꯣ꯫ ꯄꯥꯔꯤ ꯂꯤꯡꯖꯦꯜ ꯄꯜꯂꯛꯄꯗꯨꯗ ꯌꯥꯔꯦ ꯇꯣꯛꯂꯣ, ꯋꯥꯗꯣ ꯃꯈꯥ ꯇꯥꯔꯛꯑꯅꯨ꯫ ꯉꯥꯏꯈꯣ ꯑꯝꯇ, ꯁꯦ ꯁꯥꯎꯈꯤꯅꯣ ꯑꯃꯨꯛꯇ꯫ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯇꯥꯈꯣꯕ꯫ ꯗꯥ ꯄꯥꯔꯤ, ꯇꯥꯔꯔꯣꯏ ꯍꯥꯏꯔꯣ? ꯄꯥꯔꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯥꯒꯦ ꯍꯥꯏꯌꯣ, ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ꯫ ꯑꯗꯣ ꯂꯤꯡꯖꯦꯜꯗꯨ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇꯕ꯫ ꯃꯥꯒꯤ ꯋꯥꯁꯤꯅ ꯑꯃꯔꯣꯝꯗ ꯊꯝꯈ꯭ꯔꯒ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏꯗꯣ ꯃꯣꯏꯒꯤ ꯈꯟꯕꯗ ꯑꯩ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ꯫ ꯑꯩꯁꯨꯅꯤ꯫ ꯃꯥꯁꯦ ꯋꯥꯈꯟꯗꯤ ꯌꯥꯎꯒꯟꯗꯦ꯫ ꯇꯧꯖꯔꯨꯕꯁꯤꯡꯗꯨꯅ ꯃꯥꯅ ꯐꯪꯂꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯦ ꯃꯁꯤꯕꯨꯗꯤ ꯃꯇꯤꯛ ꯍꯦꯛ ꯆꯥꯏ꯫ ꯌꯥꯔꯦꯁꯦ ꯌꯥꯔꯦꯁꯦ, ꯇꯣꯛꯑꯁꯦ꯫ ꯍꯌꯦꯡꯗꯤꯅꯦ ꯃꯈꯣꯏꯗ ꯆꯠꯇꯨꯅ ꯏꯃꯥ ꯕꯕꯥꯒꯤ ꯑꯋꯥꯠꯄ ꯍꯪꯉꯨꯁꯤ꯫ ꯅꯈꯣꯏꯗꯁꯨ ꯆꯪꯂꯛꯁꯤ꯫ ꯑꯗꯣ ꯗꯥ ꯄꯣꯏꯔꯩ ꯍꯣꯏꯗꯁꯨ ꯆꯪꯂꯛꯁꯤꯀꯣ꯫ ꯆꯪꯗꯣꯏꯅꯦ꯫ ꯏꯔꯤꯛꯀ ꯄꯥꯔꯤꯒ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯃꯥꯂꯦꯝꯅ ꯕꯕꯥꯒꯤ ꯁꯅꯥꯊꯣꯏ, ꯂꯥꯏꯖꯥ, ꯇꯨ ꯑꯆꯥꯄꯣꯠ ꯅꯪꯒꯤ꯫ ꯑꯌꯥ, ꯂꯥꯏꯖꯥ, ꯄꯄꯥꯅ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯦ, ꯇꯨ꯫ ꯁꯤꯜꯚꯤꯌꯥꯁꯨ ꯃꯄꯣꯛ ꯑꯃ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯑꯇꯣꯞꯄ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯇꯥꯡꯂꯕ ꯃꯅꯤ ꯑꯣꯏꯅ ꯐꯪꯖꯈ꯭ꯔꯦ꯫ ꯃꯃꯤꯡꯅ ꯂꯥꯏꯖꯥ ꯍꯥꯏꯅ ꯀꯧꯕꯤ꯫ ꯃꯥꯂꯦꯝ ꯑꯃꯗꯤ ꯁꯣꯅꯤꯌꯥꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯂꯥꯏꯖꯥ, ꯁꯤꯜꯚꯤꯌꯥꯒꯤ ꯑꯅꯤꯁꯨꯕ ꯃꯄꯣꯛ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯣꯏꯅ ꯐꯪꯖꯕꯅꯤ꯫ ꯄꯥꯔꯤꯒ ꯏꯔꯤꯛꯀꯅ ꯄꯣꯏꯔꯩ ꯑꯃꯗꯤ ꯁꯤꯜꯚꯤꯌꯥꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯌꯦꯡꯁꯤꯟꯕꯤ꯫ ꯕꯤꯇꯥ ꯑꯃꯗꯤ ꯕꯤꯃꯣꯜ ꯃꯆꯥ ꯀꯥꯏꯅꯈꯤꯕꯒꯤ ꯃꯩꯆꯥꯛꯅ ꯉꯁꯤꯁꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯑꯗꯨꯃꯛ ꯂꯦꯜꯂꯕꯅꯤ꯫ ꯄꯥꯔꯤꯒ ꯏꯔꯤꯛꯀ ꯂꯥꯛꯇꯨꯅ ꯑꯉꯥꯡ ꯃꯈꯣꯏꯒꯤꯁꯨ ꯃꯁꯨ ꯑꯣꯏꯔꯤꯕꯗꯣ ꯎꯔꯒ ꯃꯆꯥꯒꯤ ꯑꯋꯥꯕꯗꯣ ꯈꯔ ꯈꯔꯗꯤ ꯀꯥꯎꯖꯩ꯫ ꯃꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅꯁꯨ ꯂꯩꯖꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯇꯣꯏꯅꯁꯨ ꯄꯥꯔꯤ ꯍꯣꯏꯁꯨ ꯏꯔꯤꯛꯀ ꯑꯉꯥꯡ ꯑꯗꯨꯒ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯂꯥꯛꯏ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ꯫ ꯂꯩꯃ ꯀꯨꯟꯖꯣꯁꯨ ꯃꯌꯨꯝꯗ ꯂꯩꯇ꯭ꯔꯦ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯗꯣ ꯊꯃꯣꯏꯗ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯆꯥ ꯁꯛꯂꯤꯕꯤ ꯏꯔꯤꯛ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤꯗ ꯃꯤꯡ ꯂꯣꯏꯅ ꯄꯥꯟꯁꯤꯜꯂꯤ꯫ ꯃꯈꯣꯏꯗ ꯂꯣꯏꯅ ꯄꯤꯊꯣꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯍꯜꯁꯤꯡꯒꯤ ꯂꯩꯐꯝꯗ ꯂꯩꯕꯅꯤ꯫ ꯄꯥꯔꯤꯒ ꯏꯔꯤꯛꯀꯅꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯁꯤ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯅꯤꯗꯨꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯡꯗꯨꯒꯤꯁꯨ ꯌꯥꯎꯅ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯂꯥꯛꯇꯨꯅ ꯆꯥꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯄꯤꯔꯝꯃꯤ꯫ ꯃꯈꯣꯏꯒ ꯉꯥꯛꯁꯨ ꯐꯝꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯁꯥꯟꯅꯖꯩ꯫ ꯑꯉꯥꯡꯁꯤꯅ ꯆꯍꯤ 13 ꯍꯥꯏꯔꯛꯄ ꯃꯇꯝꯗꯅꯤ꯫ ꯁ꯭ꯀꯨꯜꯗꯅꯤ ꯀ꯭ꯂꯥꯁ 10 ꯇꯝꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ꯫ ꯍꯣꯕꯦ ꯍꯣꯕꯦ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯅꯪꯂꯔꯣꯏ ꯈꯟꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯎꯍꯧꯗ꯭ꯔꯕꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯊꯦꯡꯖꯤꯜꯂꯨꯏ꯫ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛꯇꯤ ꯃꯀꯣꯛ ꯄꯥꯏꯔꯒ ꯆꯩꯅꯥ ꯈꯥꯡꯂꯤ꯫ ꯑꯗꯨꯒ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ "ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ?" ꯑꯃꯗꯨꯁꯨ ꯈꯔ ꯁꯥꯎꯔꯞ "ꯊꯦꯡꯕꯅ ꯃꯥꯅ ꯊꯦꯡꯖꯤꯜꯂꯛꯑꯒ ꯂꯥꯏꯖꯗꯨ ꯈꯔ ꯁꯥꯎꯔꯞ ꯃꯈꯨꯠꯇꯨꯒ ꯄꯣꯏꯔꯩꯗ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯂꯛꯏ꯫ ꯄꯣꯏꯔꯩꯁꯨ ꯃꯤꯠꯌꯦꯡꯗꯨꯗ "ꯌꯥꯔꯦ ꯌꯥꯔꯦ, ꯑꯩꯅ ꯁꯣꯏꯕꯅꯤ" ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤ꯫ ꯂꯥꯏꯖ ꯄꯣꯏꯔꯩꯒꯤ ꯃꯑꯣꯡꯗꯨꯗ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ
ꯅꯍꯥꯟꯈꯩꯗꯤ ꯎꯗꯦ ꯑꯁꯤꯗꯤ ꯑꯅꯧꯕ ꯃꯥꯜꯂꯦ ꯃꯁꯛꯁꯤ ꯐꯖꯩ ꯀꯣꯏꯗ ꯌꯥꯗꯦ ꯑꯩ ꯃꯔꯥꯁꯤ ꯂꯩꯅ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯃꯥꯁꯨ ꯀ꯭ꯂꯥꯁꯇ ꯆꯪꯂꯒ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯐꯝꯈ꯭ꯔꯦ ꯃꯥꯅ ꯑꯗꯨꯝꯅ ꯐꯝꯂꯒ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯣ ꯆꯪꯂꯛꯂꯒ ꯅꯨꯄꯥ ꯃꯔꯛꯇ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯈꯤꯕꯗꯣ ꯂꯥꯏꯖꯅ ꯍꯦꯛ ꯎꯔꯨꯔꯦ ꯑꯗꯨ ꯎꯔꯒ ꯍꯩꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯂꯣꯏ ꯄꯣꯏꯔꯩꯁꯨ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯋꯥꯔꯤꯁꯤꯕꯨ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ